mayambu ahan namaktada Panthou Liklamgi maikaidagi ikoknona nolokna khurumjari akhona paringnan na leptana sanajarakpa Saktam aduna ngasidi taruk suba tangkak amuk tabirasi ngasi ki tangkak asida kari oiriba haibado mayam puna amuk khangminarasi leimana buboida memcha chen khre haiduna pautong lakpado buboy tasena amuk leiba ngamkide mahak kamdona thokhribno haiduna leimada wahang kaya hanglaki leimana sumna hairaki ngarang makhoi ki thongan ma pa adwaida ma ga iga thabak ama chaluraga nungthinda halakpane ma ga iga thongan nang haktang wari sari ngai dene ningthemna magi mamana ba khara tawraga ben amada memcha bu pharaga pukhiba makhoina aibudi kautharaga thambirame lekai tana ba aisu memcha phakhre haiduna kana laubane ngakhtang leiragadi lekai dugi miyam ama thoroklaga ben adu butanakhi yamna kuikhiba matam budi natte numit tarakpa pung 3 makhai adwaidadi makhoi anibu phaba phangki ningthemsu lekai dugi mina kharadi phura male memchana yumda halakka matamdadi lekai dugi miyamna memcha chenkre haiduna wa launaba nimbu nganabado memcha gi yumgi misingna tabadagi nungaitraduna ningthem gi yumgi ahansing ngasi lao haiduna pau pikre leimagi wahai aduna boboy bu hena khoirang halle boboy na hanglae madi kari hai leimana mo haire memcha di leiroi hai makhoi gi yumgi ahansingna ningthem gi ahansing kaukhrabasu madi leibangam loi hairi wahai adudagi boboy na mo haire ngasidi ai soidana mihat paibado oigani ningthembo ina hatkani hairamlaga boboy do phone thamkre somdasu ningthemgi yumgi ahansing memcha khoi gi yumda lakhi memcha gi yumgi ahansingna ningthemgi yumgi ahansingbu kharadi ngangi thokliba thodok ase miyam mamangda yamna phajadaba thodokni phajadраbasu nupi macha asigi michat thiba yadabana leikaina mabu chen khre haduna wa launabana kari tawba yabagi habado khanaba tabane magi mayamba ni mapalamda leikri mayamba ani hanagi tha amani sida thoroklagani makhoi thoroklaga kari kamdawba habado punna mukhanna si haiduna ningthemgi yumgi ahansingda phajana wari shaki memchasu mahaki mama mapada mahak ningthemdadi yum paloi mahak natai chadaba mahak oktabu nupane yum pandrabasu ai puchi chupa hingjage haiduna mama mapada kaplaga wakatle mama mapana di matomta yawjabi nupi oibana sohen ningdaba khudong thiba ta haningdaba maram moraga makhoina phanaba sinbane luhongbagi wari sanakhiba leite chumna khak makhoigi ahansing kauraga wari sakhiba khaktene boboina su memchada phone tawraga mahaki nungaitaba mabuningbudi themjin piri leimana su memchabu themjille boboiga memchaga phone da wari sanaba khuding boboina hai nang kari mata nung sathi gano nangi dama aina lebli tholiba irang ase khajitang nemthabaga nangbu aina soidana akoi yumda pusingani masida lakpa khudong thiba khudima aina mayona gani nang nungaitaba karimta khangano nangdi aigi asengma nusibini haduna boboina memchabudi themjille makhoi ani wari kya sanarabasu sak unaraga wari sanabadi phangkhidre mobile phone da sanaba ngaktane memchagi yumgi misingna memchabu yumdagi chu thokhan khidre asumna nungti numit khudingi mobile phone da wari kya sabana nongmadi ningthemna itha thajadana boboigi yumda lalaga boboigi mama mapada mahangna selubi nupi amada boboina tawriba mawangse yaningde nakhoi khara war u haiduna mama mapada ningthemna chai thalamki wahai adu tabada boboigi mama mapa yamna shauki masana pa boboida wari khudima hangki boboibu su mama mapana yamna ngangki nomagi nubit amada boboigi mamana tanja amada memchaga unaki mahana memchada asumna hai bema ikhoi nangu nuksidaba
ꯄꯥꯝꯖꯗꯕꯗꯤ ꯅꯠꯇꯦ ꯅꯪꯅ ꯆꯦꯜꯂꯨꯔꯤꯕ ꯅꯨꯄꯥꯗꯣ ꯕꯣꯕꯣꯏꯒꯤ ꯃꯃꯥꯟꯅꯕꯅꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯅꯤ ꯅꯪꯅ ꯍꯧꯖꯤꯛ ꯕꯣꯕꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯅꯤꯡꯊꯦꯝꯅ ꯑꯩꯈꯣꯏꯗ ꯋꯥ ꯉꯥꯡꯂꯛꯑꯦ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯕꯣꯕꯣꯏꯒ ꯄꯥꯎ ꯐꯥꯎꯅꯕꯤꯔꯅꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕꯗꯣ ꯑꯩꯈꯣꯏ ꯈꯥꯡꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯕꯣꯕꯣꯏꯒꯤ ꯃꯃꯥꯅ ꯈꯨꯔꯨꯝꯗꯦ ꯍꯥꯏꯕꯗ ꯈꯥꯛꯏ ꯃꯦꯝꯆꯥꯗ ꯀꯞꯂꯒ ꯍꯥꯏꯔꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤ ꯕꯣꯕꯣꯏꯒꯤ ꯃꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯦꯝꯆꯥ ꯕꯣꯕꯣꯏꯒ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯐꯥꯎꯅꯈꯤꯗꯦ ꯕꯣꯕꯣꯏꯅ ꯐꯣꯟ ꯀꯌꯥ ꯇꯧꯔꯕꯁꯨ ꯃꯦꯝꯆꯥ ꯐꯣꯟ ꯄꯥꯏꯈꯠꯈꯤꯗꯦ ꯃꯦꯝꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯂꯛꯇꯕ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯂꯛꯇꯕꯗꯒꯤ ꯕꯣꯕꯣꯏ ꯉꯁꯤꯗꯤ ꯃꯍꯥꯛ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯑꯣꯏꯔꯛꯈꯤ ꯃꯆꯤ ꯃꯆꯤ ꯈꯨꯗꯤꯡ ꯀꯞꯄꯤ ꯃꯍꯥꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯇꯧꯐꯝ ꯈꯪꯂꯛꯇꯦ ꯅꯣꯡꯃꯗꯤ ꯂꯩꯃꯒꯤ ꯃꯇꯦꯡꯗꯒꯤ ꯕꯣꯕꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯃꯅ ꯃꯦꯝꯆꯥꯒ ꯕꯣꯕꯣꯏꯒ ꯅꯣꯡꯃ ꯋꯥꯔꯤ ꯁꯥꯟꯅꯍꯟꯈꯤ ꯕꯣꯕꯣꯏꯗꯣ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯞꯄꯦ ꯅꯪꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅꯗꯤ ꯕꯣꯕꯣꯏ ꯐꯖꯅ ꯀꯞꯆꯈꯤ ꯀꯞꯂꯕꯁꯨ ꯕꯣꯕꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯦꯝꯆꯥ ꯕꯣꯕꯣꯏꯒ ꯑꯅꯤꯡꯕꯗꯣ ꯃꯍꯥꯛꯅ ꯊꯨꯡꯍꯟꯕ ꯉꯝꯈꯤꯗꯦ ꯕꯣꯕꯣꯏꯅ ꯐꯥꯎꯕ ꯃꯦꯝꯆꯥꯕꯨ ꯆꯦꯜꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯦꯝꯆꯥꯅ ꯈꯛ ꯌꯥꯈꯤꯗꯦ ꯅꯤꯡꯕ ꯀꯥꯏꯔꯕ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯕꯣꯕꯣꯏꯗꯣ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅꯁꯨ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯕꯅꯤꯅ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯂꯦꯞꯁꯨ ꯂꯦꯞꯂꯔꯣꯏ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯒꯤ ꯁꯛ ꯑꯁꯤ ꯎꯠꯂꯔꯣꯏ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯤꯍꯥꯠꯄ ꯑꯃ ꯑꯣꯏꯔꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯗꯥꯏꯗꯅꯣ ꯃꯥꯡꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯕꯣꯕꯣꯏꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯀꯞꯂꯒ ꯆꯠꯈꯤ ꯃꯦꯝꯆꯥꯁꯨ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯕ ꯕꯣꯕꯣꯏꯕꯨ ꯈꯥꯝꯖꯕꯗꯤ ꯉꯝꯗ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯍꯥꯏꯖꯕꯗꯤ ꯉꯝꯗ ꯀꯞꯂꯒ ꯁꯨꯝ ꯌꯦꯡꯂꯒ ꯂꯩꯍꯧꯈꯤ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤ ꯕꯣꯕꯣꯏꯁꯨ ꯅꯤꯡꯕ ꯀꯥꯏꯔꯕ ꯋꯥꯈꯜ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯕ ꯄꯨꯟꯁꯤ ꯑꯗꯣ ꯃꯍꯥꯛ ꯌꯨ ꯊꯛꯄ ꯅꯤꯁꯥ ꯆꯥꯔꯒ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯦ ꯂꯩꯇꯥꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯆꯤ ꯃꯆꯤ ꯈꯨꯗꯤꯡ ꯌꯨ ꯊꯛꯂꯒ ꯌꯨꯝꯗ ꯊꯦꯡꯅ ꯍꯜꯂꯛꯈꯤ ꯅꯤꯡꯊꯦꯝꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥ ꯌꯧꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛ ꯀꯟꯅ ꯂꯥꯎꯔꯤ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕꯒꯤ ꯈꯣꯜꯂꯥꯎꯗ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕꯅꯤ ꯊꯣꯛꯂꯛꯑꯣ ꯂꯥꯎ ꯅꯨꯄꯥ ꯃꯁꯦꯟ ꯑꯣꯏꯔꯕꯗꯤ ꯆꯥꯡ ꯌꯦꯡꯅꯁꯤ ꯂꯥꯎ ꯍꯥꯏꯔꯒ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯈꯨꯗꯤꯡꯒꯤ ꯅꯤꯡꯊꯦꯝꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥꯗ ꯕꯣꯕꯣꯏꯗꯣ ꯀꯟꯅ ꯂꯥꯎꯔꯤ ꯌꯨꯝꯗꯁꯨ ꯆꯥꯛ ꯀꯌꯥ ꯆꯥꯗ꯭ꯔꯕꯅꯤ ꯃꯆꯤ ꯈꯨꯗꯤꯡ ꯌꯨ ꯊꯛꯂꯒ ꯕꯣꯕꯣꯏꯗꯣ ꯃꯍꯥꯛ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯂꯩꯕ ꯀꯨꯏꯔꯛꯂꯕꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯕꯣꯕꯣꯏꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯌꯨ ꯉꯥꯎꯔꯒ ꯃꯈꯣꯏꯒꯤ ꯈꯨꯟꯒꯤ ꯂꯝꯄꯥꯛ ꯃꯌꯥ ꯑꯃꯗ ꯇꯨꯃꯤꯟ ꯀꯞꯇꯨꯅ ꯂꯩꯔꯤ ꯉꯥꯛꯇꯪ ꯂꯩꯔꯒꯗꯤ ꯅꯤꯡꯊꯦꯝꯁꯨ ꯌꯨ ꯉꯥꯎꯔꯒ ꯂꯥꯎꯔꯒ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯍꯥꯏ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯕꯗꯤ ꯃꯥꯡꯖꯒꯦ ꯑꯁꯤꯇꯅꯤ ꯂꯩꯈꯥ ꯇꯥꯒꯦ ꯑꯁꯤꯇꯅꯤ ꯅꯤꯡꯊꯦꯝꯒꯤ ꯃꯥꯌꯣꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯂꯩꯕ ꯌꯥꯔꯣꯏ ꯅꯤꯡꯊꯦꯝꯗꯤ ꯅꯤꯡꯊꯦꯝꯅꯤ ꯅꯤꯡꯊꯦꯝꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯈꯨꯗꯤꯡꯃꯛꯇꯤ ꯄꯨꯟꯅ ꯑꯩꯅ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯅ ꯂꯥꯎꯔꯒ ꯂꯥꯛꯄꯗꯣ ꯕꯣꯕꯣꯏꯅ ꯇꯥꯕꯗꯒꯤ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯉꯥꯎꯔꯕ ꯕꯣꯕꯣꯏ ꯑꯗꯣ ꯈꯨꯗꯛꯇ ꯆꯪꯁꯤꯜꯂꯒ ꯅꯤꯡꯊꯦꯝꯗ ꯈꯨꯠ ꯊꯥꯈꯤ ꯃꯈꯣꯏ ꯑꯅꯤ ꯉꯥꯛꯇꯪ ꯐꯥꯎꯕ ꯅꯝꯅꯔꯛꯏ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯁꯣꯛꯂꯦ ꯃꯃꯥꯏꯗꯣ ꯏꯀꯦꯡꯇꯅ ꯊꯜꯂꯦ ꯕꯣꯕꯣꯏꯅꯗꯤ ꯈꯔ ꯍꯦꯟꯅ ꯐꯨꯈꯤ ꯐꯨꯔꯒ ꯅꯤꯡꯊꯦꯝꯒꯤ ꯃꯈꯨꯠ ꯐꯥꯎꯕ ꯊꯨꯗꯦꯛꯏ ꯅꯤꯡꯊꯦꯝꯒꯤ ꯃꯈꯨꯠ ꯊꯨꯗꯦꯛꯂꯕ ꯃꯇꯨꯡꯗ ꯕꯣꯕꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯄ ꯐꯥꯎꯕ ꯉꯝꯃꯦ ꯅꯪ ꯑꯩ ꯂꯩꯀꯥꯏ ꯑꯃꯠꯇ ꯆꯥꯎꯃꯤꯟꯅꯔꯛꯈꯤꯕ ꯏꯃꯥꯟꯅꯕꯅꯦ ꯃꯃꯥꯟꯅꯕꯅ ꯃꯥꯡꯂꯒ ꯃꯃꯥꯟꯅꯕꯅ ꯂꯩꯈꯥ ꯇꯥꯔꯒ ꯅꯪ ꯌꯥꯝꯅ ꯄꯦꯟꯕ ꯅꯠꯇ꯭ꯔꯥ ꯌꯦꯡꯉꯣ ꯉꯁꯤꯗꯤ ꯑꯩ ꯂꯩꯈꯥ ꯇꯥꯔꯦ ꯉꯁꯤꯗꯤ ꯑꯩ ꯃꯥꯡꯂꯦ ꯅꯪ ꯄꯦꯜꯂꯕ꯭ꯔꯥ ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪꯒꯤ ꯐꯖꯗ꯭ꯔꯕ ꯂꯝꯆꯠ ꯑꯗꯣ ꯅꯪ ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯧ ꯀꯔꯤꯒꯨꯝꯕ ꯁꯦꯝꯗꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯃꯥꯡꯂꯕ ꯑꯩꯗꯤ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯁꯛꯁꯨ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯔꯣꯏ ꯅꯪꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯀꯣ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯣꯕꯣꯏꯅ ꯑꯃꯨꯛꯀꯁꯨ ꯅꯤꯡꯊꯦꯝꯕ ꯀꯥꯎꯁꯤꯜꯂꯝꯃꯤ ꯕꯣꯕꯣꯏ ꯆꯠꯈ꯭ꯔꯦ ꯅꯤꯡꯊꯦꯝꯗꯣ ꯋꯥ ꯑꯃꯠꯇ ꯉꯥꯡꯕ ꯉꯝꯍꯧꯗꯦ ꯃꯈꯨꯠ ꯑꯃꯁꯨ ꯇꯦꯛꯂꯕꯅꯤꯅ ꯇꯨꯃꯤꯟ ꯀꯞꯂꯒ ꯁꯨꯝ ꯂꯩꯔꯦ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯕꯣꯕꯣꯏ ꯃꯈꯣꯏ ꯈꯨꯟꯗ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯕꯣꯕꯣꯏ ꯃꯥꯡꯈ꯭ꯔꯦ
ꯕꯣꯕꯣꯏ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯅꯔꯛꯏ꯫ ꯅꯤꯡꯊꯦꯝꯁꯨ ꯃꯍꯥꯛꯅ ꯁꯣꯛꯂꯤꯕꯗꯣ ꯕꯣꯕꯣꯏꯅ ꯐꯨꯔꯝꯕꯒꯤꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯇꯥꯛꯊꯣꯛꯇ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯍꯥꯛ ꯋꯥꯈꯜ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯛꯈꯤ꯫ ꯕꯣꯕꯣꯏꯅ ꯊꯤꯕ ꯐꯪꯂꯛꯇꯕ, ꯕꯣꯕꯣꯏꯅ ꯃꯈꯣꯏ ꯈꯨꯜ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯕ꯫ ꯅꯤꯡꯊꯦꯝ ꯇꯨꯡ ꯀꯣꯟꯅꯗꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯦ ꯐꯠꯇ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯕ ꯍꯧꯔꯛꯈꯤ꯫ ꯅꯤꯡꯊꯦꯝꯁꯨ ꯕꯣꯕꯣꯏ ꯊꯤꯕ ꯌꯥꯎꯈꯤ꯫ ꯃꯦꯝꯆꯥ, ꯂꯩꯃ ꯕꯣꯕꯣꯏ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯋꯥꯅ ꯊꯤꯖꯈꯤ꯫ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇꯦ꯫ ꯈꯕꯔꯗ, ꯄꯥꯎꯗ ꯕꯣꯕꯣꯏ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯀꯌꯥ ꯑꯃ ꯍꯥꯞꯈꯤ꯫ ꯕꯣꯕꯣꯏꯒꯤ ꯃꯋꯥ ꯃꯄꯥꯎ ꯀꯔꯤꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯀꯌꯥ ꯑꯃ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯅꯤꯡꯊꯦꯝ ꯃꯦꯝꯆꯥꯒ ꯑꯃꯨꯛꯇꯪ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯎꯅꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯎꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯤꯡꯊꯦꯝꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯅꯉꯣꯟꯗ ꯕꯣꯕꯣꯏꯗ ꯑꯩꯅ ꯃꯃꯥꯡꯊꯛꯇ ꯇꯧꯈꯤꯕ ꯀꯌꯥꯗꯣ ꯇꯁꯦꯡꯅꯃꯛ ꯑꯩ ꯂꯥꯜꯂꯦ꯫ ꯉꯁꯤꯗꯤ ꯑꯩ ꯇꯁꯦꯡꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ" ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯦꯝꯆꯥꯗ ꯍꯥꯏꯖꯈꯤ꯫ ꯃꯦꯝꯆꯥꯗꯣ ꯄꯦꯟꯈꯤꯗꯕ, ꯅꯤꯡꯉꯝꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯊꯦꯝꯒꯤ ꯃꯈꯖꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯑꯦ, "ꯅꯪ ꯍꯧꯖꯤꯛꯇꯤ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯥ? ꯃꯌꯥꯝ ꯄꯨꯟꯅ ꯂꯩꯈꯥ ꯇꯥꯔꯕ, ꯃꯤ ꯃꯥꯡꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯪ ꯅꯨꯡꯉꯥꯏꯔꯕ ꯅꯠꯇ꯭ꯔꯥ? ꯃꯁꯤ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ? ꯅꯪꯗꯤ ꯃꯤ ꯅꯠꯇꯦ, ꯅꯪꯗꯤ ꯁꯥꯅꯤ" ꯍꯥꯏꯗꯨꯅ ꯃꯇꯤꯟ ꯐꯥꯎꯕ ꯁꯤꯠꯂꯦ꯫ ꯅꯤꯡꯊꯦꯝ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯏ, "ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯑꯩ ꯋꯥ ꯑꯃꯠꯇ ꯍꯥꯏꯖꯔꯔꯣꯏ꯫ ꯅꯪꯒꯤ ꯑꯩꯒꯤ ꯃꯔꯛꯇ ꯂꯩꯔꯝꯕ ꯃꯔꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯗ ꯋꯥꯔꯤ ꯄꯨꯟꯅ ꯁꯥꯈ꯭ꯔꯕꯅꯤ꯫ ꯅꯨꯄꯤ ꯑꯃ ꯑꯩ ꯅꯧꯅ ꯈꯪꯅꯔꯦ꯫ ꯃꯥꯒ ꯑꯩꯒ ꯂꯨꯍꯣꯡꯂꯒꯅꯤ꯫ ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ" ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯦꯝꯅ ꯆꯠꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯅꯤꯡꯊꯦꯝ ꯃꯍꯥꯛꯅ ꯅꯧꯅ ꯈꯪꯅꯕ ꯅꯨꯄꯤ ꯑꯗꯣ ꯆꯦꯟ ꯆꯣꯡꯈꯤ꯫ ꯆꯦꯟ ꯆꯣꯡꯂꯕ ꯃꯇꯨꯡ ꯀꯨꯏꯅ ꯐꯥꯗꯣꯛꯅꯈꯤꯗꯦ꯫ ꯅꯨꯄꯤ ꯑꯗꯨ ꯂꯨꯍꯣꯡꯂꯦ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯅꯣꯡꯉꯥꯟꯕꯗꯅꯤ ꯅꯤꯡꯊꯦꯝꯒꯤ ꯋꯥꯆꯞꯇ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯈꯔ ꯊꯥꯔꯛꯈꯤꯕ꯫ ꯅꯤꯡꯊꯦꯝ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯁꯤꯡ ꯑꯗꯣ ꯀꯅꯥꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯈꯤ꯫ ꯀꯣꯟꯅꯊꯪꯗꯗꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯁꯤꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯔꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯣ ꯇꯁꯦꯡꯅꯃꯛ ꯍꯥꯏꯅꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯈꯤ꯫ ꯃꯍꯥꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ꯫ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯐꯥꯎꯕ ꯊꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯃꯁꯤꯅꯤ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ꯫ ꯃꯥꯅ ꯇꯧꯖꯔꯨꯕ ꯐꯠꯇꯕꯒꯤ ꯀꯔꯃꯗꯨꯅ ꯃꯉꯣꯟꯗꯁꯨ ꯑꯃꯨꯛ ꯂꯥꯏꯅ ꯁꯤꯜꯂꯛꯄꯅꯤ꯫ ꯃꯁꯤꯗ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯐꯥꯎꯔꯨꯅꯤ? ꯅꯤꯡꯊꯦꯝꯅ ꯇꯧꯔꯨꯕ ꯃꯃꯥꯡꯊꯛꯀꯤ ꯐꯠꯇꯕ ꯀꯌꯥ ꯑꯗꯨꯅ ꯃꯉꯣꯟꯗꯁꯨ ꯃꯤꯅ ꯁꯔꯥꯛ ꯇꯝꯕꯤꯔꯝꯕ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯍꯟꯕꯅꯤ꯫ ꯅꯤꯡꯊꯦꯝꯒꯤ ꯋꯥꯔꯤꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯃꯍꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯐꯪꯕ ꯀꯌꯥ ꯑꯗꯨꯅ ꯃꯍꯥꯛ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗꯕ ꯃꯈꯩ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯀꯥꯏꯅꯕ ꯌꯥꯗ ꯌꯥꯝꯅ ꯋꯥꯅ ꯂꯦꯟꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥ ꯑꯃꯁꯨ ꯑꯁꯨꯝ ꯍꯧꯈꯤ꯫ ꯃꯦꯝꯆꯥ, ꯕꯣꯕꯣꯏꯒꯤ ꯋꯥꯈꯜ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯀꯥꯎꯕ ꯅꯠꯇꯦ꯫ ꯕꯣꯕꯣꯏꯕꯨ ꯇꯠꯇꯅ ꯅꯤꯡꯁꯤꯡꯉꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯥꯡꯗ ꯃꯃꯥꯟꯅꯕꯁꯤꯡ ꯊꯥꯗꯣꯛꯂꯒ ꯕꯣꯕꯣꯏꯒꯤ ꯄꯥꯎ ꯇꯠꯇꯅ ꯍꯪꯂꯤ꯫ ꯃꯇꯝ ꯀꯌꯥ, ꯊꯥ ꯀꯌꯥ ꯑꯁꯨꯝ ꯂꯥꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃꯗꯤ ꯃꯦꯝꯆꯥꯗꯣ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯅꯝꯃ ꯑꯃꯅ ꯕꯖꯥꯔꯗ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯕꯖꯥꯔꯗ ꯄꯣꯠꯆꯩ ꯀꯌꯥ ꯂꯩꯕ ꯂꯥꯛꯈꯤ꯫ ꯄꯣꯠ ꯂꯩꯔꯤꯉꯩꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤꯅꯤ ꯅꯨꯄꯥ ꯑꯃꯅ ꯆꯩ ꯑꯃ ꯄꯥꯏꯔꯒ, "ꯅꯪꯗ ꯑꯁꯤꯗ ꯂꯩꯒꯅꯨ, ꯅꯪ ꯂꯩꯔꯕꯗꯤ ꯄꯣꯠ ꯌꯣꯟꯕ ꯅꯨꯡꯉꯥꯏꯇꯦ" ꯍꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯅꯤꯄꯥ ꯑꯃꯕꯨ ꯀꯣꯏꯇꯥꯟ ꯇꯥꯜꯂꯛꯈꯤꯕ꯫ ꯃꯦꯝꯆꯥꯒ ꯃꯅꯝꯃꯒꯗꯨꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯣꯏ꯫ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯅꯤꯄꯥ ꯑꯗꯨꯅ ꯇꯥꯜꯂꯛꯂꯤꯕ ꯑꯉꯥꯎꯕꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗꯦ, ꯕꯣꯕꯣꯏ ꯑꯣꯏꯔꯝꯈꯤ꯫ ꯉꯁꯤꯒꯤ ꯁꯛꯇꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ 6ꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤ ꯇꯥꯕꯤꯔꯒ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯄꯟꯊꯧ ꯂꯤꯛꯂꯝꯅ ꯈꯨꯔꯨꯝꯖꯔꯤ꯫